timing peli de masa ngai ko nang no olive sikari jano aba ha Mizoro Nagara Kasira or Aidi babana toronggadabado loina ure ado jar on banati habado babadi mayek singna khangkrabo khangkre tongangi masa tungin masi su panna pajara di jalaga tungin mo ira masa ni ado nang ngasi di wahang kari mata hangaroidro ibani ge love story khatang sanarase hairo love story na khara kon batare dana ado hangodana hana understanding ama leinarba matungda punchi leipul langminar babudi achumba wafamni tungin ba Christianity ase America gi dharma nate habase karam haina praman pigadori bano hoi Christianity na haurakhiba ase ngasi dagi sahi lising anirong gi mamang aduwai dagi ni aduga haurapun Jerusalem dagi ni hoi America di mayamna leibaga si leire haina khangna rakhiba se ngasi dagi 1492 da Italy macha Christopher Columbus na higi khongsat amada puthorakhibani adudi aishu khangina haina bulairi 52 AD da Part-2 gi ningthogonda Faris na palingai da khabarata Jesu gi sebok taraga ne thogi manungda ama oiramba pakhun chapa Thomas na khabarata laktuna Isor gi aphaba wapause sandokna balaklam ki habse mayamna khangnaki aduna taklibadi Bharat na America dagi Christianity gi matang hana dum takre haiba adu oi batarabadi America dagi India na chaurakna chahi lising amaga chonga mukchang na hana Christianity gi maramda tare khangi adudi America dagi hokhiba nate haba natro mane asomda amukta chatluse ado mina hainariba khulaina joy tawba yaroi khaladuna dharmana joy tawnaba Christianity asi America dagi sandorokpani wafam asina kamdauba ai hage sida famslo sida famse sina fadau male ahamada aikhoina khangmina khre Christianity asi America dagi haurakhiba nate haibaduma khanduna amtang yengsine atop dharma singi matangda Bauddha dharma asi Nepal da pokhiba amadi chaurakhiba Siddhartha aduga kona Gautam Buddha haina khangnakiba nupa aduna hodoklamkhibani chumme dudi ngasidi dharma ase malemgi mafam khudingda paksana chatnari makhoina dharma ase chatle haiduna Nepalna dharma asibu chatliba leibak sing asida karamba rajniti gi tilpiru yabage natraga kari tawru yabage nangna hairishina di Christianity su rajniti ga karigumba mari amata leina de shiro mane aduni karigumba oijanaba natraga leiba amabu chopsinaba laksinaba kari su leite oh American singna makhoidagi haurakhiba dharma natrabasu Christianity lawsankhibada makhoida atai leibak singdagi makhoina kari su sothaba leite thoina dum chawkhalaba leibak singi manungda ama oire Kedorage Nakoy babagi waido ningsingai ba Tongagi macha tungin base phajana thijalaba matungda inkibajani Tongagi macha tungin ba Tongagi macha tungin ba Asingba Prem Rosni Noi khangdaba hangningba yauribra Yaudre oja ngasigidi swaida loisalasiko Kaka mana na han hari bo santin singji sor thajadin oja tungin manna isor sor hai lai jare mana matamma nomne haiba masigi warisde kharaluba warinida asingba mi singna tijinba watpadagisu scientist singna isor thajade haribani science ki matam asidabu isorna kari tawruni lana thajabani hainabagi wani Christian scientist kaya amasu leiri oja scientist sing do maming haiba yagadra yaina kedowagi yaroidoiba khudam oina robot boils
Sir Isaac Newton ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯆꯤꯡꯁꯤꯟꯕꯒꯤ ꯁꯛꯇꯤ ꯂꯩ ꯍꯥꯏꯅ ꯄꯨꯊꯣꯛꯂꯝꯕ ꯑꯗꯨꯒ Sir James Young Simpson ꯃꯍꯥꯛꯅ ꯀ꯭ꯂꯣꯔꯣꯐꯣꯝ ꯄꯨꯊꯣꯛꯈꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯄꯨꯊꯣꯛꯈꯤꯕ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯖꯤꯁꯨ ꯐꯪꯖꯕ ꯑꯁꯤꯅꯤ Michael Faraday Lord Joseph Listra Louis Pasteur Gregor Mendel William Thomson Kelvin Albert Einstein masamakna akaknaba isor amada thajabamak oiramdrabasu sembiba mapu ama lei haibadi thajaki mahakna hairami dharma yaudaba science di khungtekbani science yaudaba dharma di mittangbani aina hairiba sing asidi khara khaktanida W.R. Miller na khomjinduna iba Scientists of the Christian Faith haibadu Google da yengu maduda A to Z phawba oiriba amadi 20th century phawgi manungda leiba Christian scientists lising amaga satutagi hena yauri makoina kari kari tauramba amadi tauriba mayek seng na yauri Bible se yamna baigyanik oiba lairik amasune Prithvi gi mawong ikoi bagi mawong Isaiah chapter 40 verse 22 aduga Prithvi gi nakal amada numit thoktuna leiraga nakal amadana mamduna leibagi matangdasu yauri Prabhu Jisuna halakadaba numit adu nakan namada nganbagi matangda Luke 17 gi 31 da aduga Prithvi gi atopa mafam amadana ahing oibagi Luke 17 gi 34 da yauri mahakna lakadaba matamdi nongpoktagi nongthangna mikup amagi manungda khappagum oigani takpirami aduga amuk ngalingai matam mamlingai matam haina matam amatangda oigadaba oirabasu phongdoklami tasengbamak Bible se yamna scientific oiba lairik amasuni ꯑꯩꯗꯤ ꯑꯃꯗꯨ ꯇꯥꯍꯧꯕꯤ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯍꯥꯏꯈꯤꯕꯗꯣ ꯑꯣꯖꯥ ꯃꯥꯅ ꯍꯥꯏꯁꯦ ꯑꯆꯨꯝꯕꯅꯦ ꯃꯇꯝ ꯑꯃꯗ ꯇ꯭ꯔꯤꯄꯨꯔꯥꯗ ꯇ꯭ꯔꯤꯄꯨꯔꯤ ꯃꯥꯡꯈꯤꯕꯒꯨꯝ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯙꯔꯃ ꯑꯃꯃꯨꯛ ꯆꯠ ꯑꯃꯃꯨꯛ ꯅꯤꯡ ꯃꯥꯡꯂꯣꯏ ꯍꯥꯏꯕꯒꯤ ꯋꯥ ꯂꯩꯇꯦ ꯁꯤꯒꯤ ꯋꯥꯁꯦ ꯑꯩꯈꯣꯏ ꯀꯀꯥ ꯑꯃꯅ ꯍꯥꯏ ꯆꯨꯝꯃꯦ ꯃꯥꯅ ꯍꯥꯏꯈꯤꯕꯗꯣ ꯅꯨꯃꯤꯠꯇꯨꯗ ꯀꯀꯥ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕ ꯃꯇꯝꯗ ngasi phawbada world gi history da jat ama maming mangkhibagi wari leitri noibu gyan tabrane kakana ngasi liriba wari mayam singse ꯇꯥꯔꯦ ꯑꯣꯖꯥ fare ngasi de swai de loisilasi ko ꯍꯣꯏ Eh, Thimbini. Hello? Hello, ay Thimbini. Kamdaurige. Kuire unakidaba. Nungairiye. Ado, ay nangonda karino mahangge tawbani. Hekta hayo, kaidaurage. Yam koina sum haidana leire. Ado, nakoy saido, Christian oire haine chumbro. Chumme. Nangbu wakalga thadaba yam haidaine. Karimata yetrabo nangbo. Phanayamna aishu hangdi hangbani. Adubu mana yamna khangna khumabgasida aishu kari haidunu khangdre. Phare adudi. Aikhoida party amane ai sillage. Aigi exam mai pakpagi. Ha. Harauba phongdokpo oina. Aigi marupsing khara sukhomlamlage. Wahang khara luna hanglaga mabu amuktang khongpham hongdoknaba tahawsira. Hoi. Madu yam phabu wafamne. Nakoy adum hango aishu mahak laknaba haige. Hoi. Phare adudi thamage ko. Lengsin biro o. Ngasidi wahang aruaruba hangsiko. Yam thina ko hangadamni Hoi. Tamo paraksu yobire e. Oh, Karino tek tanaga laisibo. ay wahang kara mongoda aruba wahang kara hangredna masing mga tarukti lere arurum ngatani ko Phare tamo phara. Kaura Makhoi laktringai sidane aikoi kainoma ta khanausi. Wahang aruaruba hanglagane. Mana Christian lambi da sangi se. Hongtongadabani ko. Mana Christian lambi da sangaga mangkhibado nungaiteba. mane mane Aina nakhoi se thajaba marupne khalaga kaurini ko.
ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯔꯨꯞꯅꯤ ꯀꯜꯍꯧꯗꯕ ꯌꯥꯗꯦꯀꯣ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯋꯥꯔꯨꯅꯣ ꯑꯩꯅ ꯁꯦꯝꯃꯩꯕ ꯋꯥꯍꯪꯁꯤ ꯃꯔꯣꯟꯅꯤ ꯀꯩꯅꯣ ꯑꯗꯨꯅꯦꯕ ꯑꯩꯅ ꯍꯪꯕ ꯍꯧꯕꯒ ꯅꯪꯁꯨ ꯉꯥꯎꯔꯗꯕ ꯑꯗꯨꯗꯤ ꯌꯥꯔꯦ ꯑꯗꯨꯅꯕꯨ ꯇꯥꯃꯣ ꯐꯔꯛ ꯍꯣꯏ ꯇꯥꯃꯣ ꯅꯤꯡꯊꯦꯝ ꯍꯣꯏ ꯃꯌꯥꯝ ꯀꯧꯔꯤꯕꯁꯤꯗꯤ ꯋꯥꯍꯪ ꯑꯔꯨꯕ ꯍꯪꯍꯧꯒꯗꯕꯅꯤꯀꯣ ꯃꯈꯣꯏ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯇꯥꯏ ꯉꯥꯛꯇꯪ ꯈꯟꯅꯔꯝꯃꯨꯀꯣ ꯍꯩꯃꯥ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯁꯣꯝꯗ ꯍꯦꯛꯇ ꯐꯝꯕꯤꯌꯣ ꯂꯦꯡꯁꯤꯜꯂꯣ ꯃꯁꯛꯀꯥꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕꯗꯔꯦ ꯀꯩꯅꯣ ꯐꯖ ꯊꯣꯛꯏꯅꯦ ꯃꯃꯤꯠꯀꯥꯁꯤ ꯏꯔꯥꯎ ꯂꯥꯎꯔꯗꯅ ꯍꯥ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏꯅ ꯊꯤꯕꯒꯤꯔ ꯀꯩꯅꯣ ꯆꯪꯕꯤꯌꯣ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯌꯧꯕꯤꯔꯝꯂꯦ ꯆꯪꯉꯣ ꯃꯆꯥꯒ ꯄꯣꯔꯣꯏ ꯃꯥꯅꯤ ꯐꯖꯅ ꯍꯪꯉꯨꯀꯣ ꯍꯣꯏ ꯍꯦꯛ ꯈꯪꯉꯦ ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯅ ꯑꯗꯨꯗ ꯐꯝꯃꯒꯦ ꯍꯥꯏꯔꯣ ꯐꯝꯃꯨꯀꯣ ꯍꯥꯏ ꯑꯕꯨꯡꯉꯣ ꯅꯪꯕꯨ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ Class 1. ꯑꯗꯣ ꯅꯪꯗꯤ ꯀꯀꯥ ꯍꯣꯏ ꯅꯦꯅꯦ ꯍꯣꯏꯅ ꯆꯠꯄꯁꯦ ꯑꯗꯨꯝ ꯏꯟꯅꯔꯒ ꯂꯩꯔꯕꯣꯏꯔꯦ Hoi. ꯑꯗꯨꯗꯤ ꯃꯌꯥꯝꯁꯨ ꯎꯅꯈꯤꯗꯕ ꯀꯨꯏꯔꯕꯅꯤꯅ ꯆꯥꯛ ꯆꯥꯅꯅꯕ ꯁꯤꯟꯕ ꯂꯥꯡꯕꯗꯤ ꯃꯊꯛꯀꯤ ꯀꯥꯗ ꯂꯥꯡꯉꯤꯌꯦ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯃꯌꯥꯝ ꯁꯛꯈꯪꯅꯕ ꯑꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯁꯤꯀꯣ ꯌꯥꯏꯅꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯄꯥꯝꯃꯤꯁꯦ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯃꯔꯨꯞ ꯇꯨꯡꯏꯟꯕꯗ ꯋꯥꯍꯪ ꯈꯔꯗꯤ ꯍꯪꯕ ꯇꯥꯏꯒ ꯃꯌꯥꯝ ꯍꯪꯁꯤꯀꯣ ꯍꯪꯁꯤ ꯑꯩꯅ ꯑꯔꯨꯕ ꯋꯥꯍꯪ ꯈꯔ ꯍꯪꯅꯕꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯤ ꯑꯩꯅ ꯈꯪꯖꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯈꯨꯝꯖꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯉꯁꯤꯗꯤ ꯁꯣꯝꯗ ꯑꯔꯨꯕ ꯋꯥꯍꯪ ꯈꯔ ꯍꯪꯖꯕ ꯇꯥꯔꯦ ꯋꯥꯍꯪ ꯍꯪꯗ꯭ꯔꯤꯉꯩꯗ ꯏꯁꯥꯁꯦ ꯑꯃꯨꯛꯇꯪ ꯁꯛ ꯆꯥꯛꯆꯕ ꯇꯥꯔꯦ ꯑꯩꯁꯤ ꯋꯥꯍꯪ ꯌꯥꯝ ꯍꯪꯒꯜꯂꯤ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯃꯤꯁꯤꯕꯨ ꯌꯥꯝ ꯐꯔꯛ ꯇꯥꯅ ꯅꯣꯍꯜꯂꯦꯗꯅ ꯃꯌꯥꯝꯅ ꯐꯔꯛ ꯍꯥꯏꯅ ꯏꯄꯥ ꯏꯃꯥꯅꯗꯤ ꯑꯩꯁꯤ ꯃꯨꯖꯔꯁꯨ ꯊꯤꯖꯔꯁꯨ ꯒꯨꯜ ꯂꯩ ꯍꯥꯏꯗꯅ ꯃꯨꯂꯤꯒꯨꯜ ꯍꯥꯏꯅ ꯀꯧꯕꯤꯔꯝꯃꯤ ꯑꯗ ꯑꯩꯅ ꯑꯩꯈꯣꯏ ꯁꯣꯝꯗꯒꯤ ꯑꯩꯅ ꯙꯔꯃꯒꯤ ꯃꯇꯥꯡꯗ ꯈꯪꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯥꯝꯅ ꯍꯥꯎꯅ ꯆꯥꯅꯔꯤꯕ ꯎꯇꯤ ꯆꯒꯦꯝ ꯏꯔꯣꯝꯕ ꯑꯁꯤꯁꯤꯡꯁꯦ ꯏꯪꯂꯤꯁꯇ ꯀꯔꯤ ꯍꯥꯏꯒꯦꯕ ꯉꯁꯥꯏ ꯈꯜꯂꯝꯅꯤꯁꯦ ꯑꯩꯅ ꯍꯪꯉꯤꯁꯤꯕꯨ ꯆꯨꯝꯗ꯭ꯔꯕ ꯃꯥꯅ ꯊꯥꯖꯔꯤꯁꯤ ꯏꯪꯂꯤꯁꯀꯤ ꯏꯁꯣꯔ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯗꯨꯗꯤ उटी चगेम इरोंबसी इंग्लिश से करी है कौगे मा खंगम थोक्त्रो चुम्मिने आइसे मीन वा है जो लोई फरकना हाइसे हम चुम्बा जानेको असंग परे वाय वाखनजेसु अंग पमनिको ꯃꯌꯥꯝ ꯁꯨ ꯍꯪꯒꯗꯕꯅꯤꯀꯣ ꯃꯌꯥꯝ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯈꯤꯁꯤ ꯑꯩꯈꯣꯏ ꯍꯪꯗꯅ ꯍꯪꯉꯗꯤ ꯇꯨꯡꯏꯟꯕꯅ ꯂꯩꯔꯤꯕ ꯊꯥꯖꯕꯁꯤꯒꯃꯔꯤ ꯂꯩꯅꯅ ꯍꯪꯁꯦ ꯇꯥꯃꯣ ꯐꯔꯛ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯒꯦ काइदे ꯁꯤ ꯍꯥꯏꯗꯤ ꯍꯥꯏꯅꯤ कैसु काइदे कैनो ꯀꯥꯏꯗꯤ ꯍꯪꯖꯤꯜꯂꯨ अदो आई ngasi marup tunginbada wahang kharadi hangjaningi बौद्ध धर्म हौदोखिबा गौतम बुद्ध अदुगा जैन धर्म हौदोखिबा महावीर अदुगा मतम अमदा भारत पालंबा अशोक द ग्रेट अदुगा ग्रीक लेबाकी निंगथौरेन अलेक्जेंडर द ग्रेट भारत लाक्लमबा हाइरिबा मियोइसिंगदो लोइनमक जीसु ख्रिस्टदगी हनबा ngaktani अदुदा आइना हाइजनिंगसी जीसु ख्रिस्टदी ngaranggi ngakhani haibasida somgi करी मो लेबगे नत्रने नत्रा कई ने हंगे वानी नत्रने आले फजबनी ngorang gi नत्तिदा नान gi नि कइनो ꯃꯤꯒꯤ ꯑꯣꯏꯅ ꯌꯦꯡꯂꯨꯔꯕꯗꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯃꯍꯥꯛ ꯂꯥꯛꯈꯤꯕ ꯄꯪꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯍꯧꯔꯛꯐꯝꯗꯤ ꯕꯦꯊꯜꯍꯦꯝꯗ ꯅꯠꯇꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯆꯍꯤ 2000 ꯔꯣꯝꯒꯤ ꯃꯃꯥꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯧꯔꯛꯐꯝꯅꯤ ꯍꯥꯏꯕꯗꯤ ꯌꯥꯗꯦ हाइबदी प्रभु जिसुदी ताइबंगपानदा हक्चंगपाना ईश्वरगी सायोल ओइना लाखिबनी अइखोइबो पापतगी कनबिनबगीदमा लैसेमलकपदा फावबा महक अदुम याउदुना लेरमख्रबनी मसी बाइबल शास्त्रना चपचाना प्रमाण पीदुना इदुना याउरी ꯇꯨꯡꯏꯟꯕꯁꯤ ꯌꯥꯝꯅ ꯐꯖꯅ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯂꯝꯕꯤ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯈꯤꯕꯅꯤ ए अखोई खंबिसनादी मोइ साइगी पूरा फोर लेखरजानी ꯇꯥꯃꯣ ꯐꯔꯛꯁꯤꯃ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯗꯅ ꯇꯨꯡꯏꯟꯕꯒꯤ ꯇꯨꯡ ꯏꯜꯂꯕꯗꯤ ꯑꯉꯥꯡꯁꯤ ꯐꯥꯎꯕ ꯖꯤꯁꯨꯒꯤ ꯋꯥꯔꯤ ꯂꯤꯔꯕꯅꯤ ꯀꯩꯅꯣ ꯍꯣꯏ ꯂꯤꯔꯣꯅꯦ ꯇꯥꯔꯁꯤꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯪꯅꯗ꯭ꯔꯁꯨ ꯋꯥꯔꯤ ꯍꯦꯛꯇ ꯇꯥꯁꯤꯅꯦ ꯂꯤꯔꯣ ꯇꯥꯔꯁꯤ ꯏꯕꯨꯡ ꯑꯝꯇ ꯂꯤꯊꯣꯛꯎꯅꯦ ꯑꯁꯤꯡꯕ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯖꯦꯔꯤꯈꯣ ꯁꯍꯔ ꯐꯥꯎꯗꯨꯅ ꯆꯠꯂꯝꯕꯣꯏꯔꯦ ꯃꯇꯝ ꯑꯗꯨꯗ ꯖꯥꯈꯤꯁ ꯀꯧꯕ ꯀꯅꯥꯒꯨꯝꯕ ꯑꯊꯣꯏꯕ ꯈꯁꯅꯥ ꯊꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯕꯣꯏꯔꯦ
matam adugi khasna thobu mi singje hojik matam ki video amadi command gumbu oiramajani power adum paijiramajani mahakna Prabhu Jisubu yam uninglambuide mahakna Prabhu Jisubu ninglammadalagasu laina di uba phangide to maramdi mahak yam limu oirami adudagi di mahakna Prabhu Jisubu karam haina uba phangadagi haina wakala sum torombu to mi yamalabadi uba phangdabaniko Zakhisna mi yamanbe maramna uba phangribaje Nai haki yamna laina bapta jai angang khoisu lila palaga je hekta laina ubadi organde to Zakhisna Prabhu Jisubu ningman bagi miyaina mayagi mang thadana chengkhraga hibung pambi amagi mathakta hangtung u kabu para ekta ka khatti bro deliba majasa muramdi Prabhu Jisu lambi adam chatkadame Prabhu Jisu hajikti lambi adam nalaedo Zakhes ki mong matawdo uredo hai Zakhes thuna kumthar laungne aina sidi nagi yumda lakwa tare ne haina Prabhu Jisu na hairak lamboide Zakhes na uthaktagi kharoina uri kumthar phat kumthar khiro deleba ujasa harau mayumda Prabhu Jisu balokhin rakhi Tanjadumakta iwang nagamingchudena murum chonakhiye makna papi amagi yumda thungneba sangkhre tada Zakhes na hagolaga sumaya harak bamboide Prabhu ai lai walan thumsingje lai rabusingda tangkhai piragani aluga aina kadar ka tawdura kana gumbagi lawmabadi sarok mari thokna hallagani Tanjadumakta Prabhu Jisuna harak bamboide Nashi munga sida aran kubam na Prabhu aina lakpadi mang Prabhu singbu thiba amasung kanbiba lakpani Zakhes na upay ama natraga ama tagduna uthaktagi usakhibudong akhoijo upay ama natraga ama tagduna Prabhugi khuya khara changjaraje haradana aina hajariye matang asida nangaigi wari losanjare Marup tunghinbada I kanomta hangjage Jishu hingatkhre haibasi scientifically karamna proof tawba yabage Jume karamna proof tawba yai Hiram khudima aikhoina scientifically praman piduna paukhum pigani haibadi leite masida history gi wafam haiba amasu lai History na bu kamaina proof tawdoino sahi manga gi mamangda aikhoina new year numita yensana ki haiba wafam sibu karamna scientifically praman tawduna pandam piruba yabage History su darka lai matang asida kana na uhobano kadaidano yen chana kibado chana kidabado hairiba asina singbasing mayam singase Prabhu Jisuna sikhiba hingatkhiba ado scientific experiment ki damak hauji amuk siu amu hingalu hekta hairuba yabanatre masigi matang da su history darka lai Jisu Krishna wi hingalingili haisibu mi ken uhogenya mi kya no ho geba mahaki tung inba tarama thuina uhowi amuktang da makhoi chongwa gi mamang da uhan biram basu yauki aduga nupi kharana su angan ba ayukta mongpham aduda ihang hang ba thengnaram ki imaus ki lambi aduda su makhoi ani aduda uhan biki babna sajinduna pangu da uriba singa se wakhal gi maramda nainaba doctor singi mot ki matung inade mioi ani natraga ahumna oiba yai adubu madudagi helabadi oide takpi amuktang da mioi chamnga gi mamangda uhalamba haibase madu asengba mak oidaba yaroi babna sajalubagi wafam amata yaude magishu phajari wafam amnini ngasa haigibda nupi kharna su mongphomdi yang hangna leibadu ui hena haibiki okay hai mane oh mi atupagi tawdun lerba mongphomda ona tainana chappo oyangani oiramni ona chappo oyangani oini karigumba makhoina onana chatkiba oiramba taragadi khanghauba kangbusing aduna achumba mongpham adu takpiduna Prabhu Jesugi asiba hakchang adu utpiramba yadra makhoina Prabhu hingat khre haibasi aranmani haramba yadra ana mukti man oina hangjilene
ꯍꯤꯡꯁꯨ ꯍꯤꯡꯒꯠꯇꯅ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯗꯨꯅ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯍꯨꯔꯥꯜꯂꯒ ꯃꯐꯝ ꯑꯃꯗ ꯂꯣꯠꯂꯒ ꯍꯤꯡꯒꯠꯈ꯭ꯔꯦꯅ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯥꯅ ꯍꯥꯏꯔꯤꯁꯤꯁꯨ ꯆꯨꯝꯃꯤꯅꯤ ꯀꯣ ꯃꯤꯅꯝꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯈꯣꯏꯅ ꯑꯗꯨꯛ ꯆꯥꯎꯕ ꯃꯤꯅꯝꯕ ꯑꯁꯦ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯂꯧꯕ ꯌꯥꯗ꯭ꯔꯕ ꯋꯥꯐꯝꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥꯁꯤꯡꯁꯨ ꯅꯠꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯔꯣꯝꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯣꯡꯐꯝ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯝꯂꯤꯕꯅꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯊꯣꯛꯂꯝꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯟꯕ ꯑꯌꯥꯝꯕꯗꯤ ꯖꯤꯁꯨꯒꯤꯗꯃꯛ ꯃꯊ꯭ꯋꯥꯏ ꯊꯥꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯂꯤꯟꯅ ꯃꯈꯨꯟꯗ ꯆꯪꯉꯝꯗꯥꯏꯗ ꯆꯨꯝꯃꯤ ꯍꯥꯏꯕꯒꯨꯝ ꯃꯈꯣꯏꯒꯤ